Kaya? Ay pabi lagi. Blade egg oil di fado ba. Palang tingro. Ya eda yum na taw. Yum yauzare. Blade ama lauzare. Thaudraba blade ama. Gara gara le alaga hekta hangtok saraban. Realme ki phone amane. Yum silakpa plastic sing asibo kaksare. Paperwork khara hangtok sare. Silasi karagade lau bayade hai na thabiram. Aroi bagi plastic simatang kakpa hauzare. Sil kaizare han bayadre masigi matang dagide. Warranty claim tawbanatana hangtok sare. Hek hangtok paga yauriba makhum asida isam chamba phone cover transparent oiba phone cover ma yauri sia sang khara. Phone su mafam sida leire. Plastic amana yomaga yauramba phone. Tablapna satle. Maning sima leather ki mawong ne. Chap chap tingba side ki mawong ne. Phone gi nagyat singda chap chap tingba mawong da sarakpa design ne. Volume button amadi power button. Phone asigi yet thangba mic kai dale. Cable ga loina na 45 watt charger ama so happy. Maningda camera ani yawba phone ne. Flashlight ama on tawbagi matam. Narzo by Realme. Power by Android Thari. Hanana masana screen guard ama napsare. Plastic ni temper glass natte. Hello na mamang thare. Next satlaga. Lol khanaba screen thoglakle. Khajiktang chaksin jage. Thagat palora matungda phone asemak asumna uri. Setting ki mic item na changla bada 4GB RAM ni aduga extendable oiba 4GB amaga yaur dark mode khan ba yai display ki quality se 60Hz amadi 90Hz ne 90Hz ki di select tawba yade auto haina lai aduga 60Hz buna select tawba yai auto da thamagadi 90Hz bawa display ase sijna ba yai asumna